Ministry of Home Affairs MHA amadi Kuki Council gi Meeoi Nipan Saba Kangbu Amaga Chatliba tha Asigi Tang taraga tareta New Delhi da UNADUNA WARI SANAGANI haina Deccan Herald na report tarakre Pao sina makha taratuna hai Kuki Council gi Wangang Loi Ginza Woljong na ngarang nomaizing numita Deccan Herald da Ministry of Home Affairs MHA ga unabagi wafam confirm tawkibaga loinana Manipur da ingtapa hanjilaknaba Kuki National Organization KNO amadi United People Front UPF na demand tawriba maitai na salaiba lengak tage tokhaiba amadi Kuki Furki oiba tokhaiba Union Territory ama semduna tokhaiba leibak ama lehanaba demand gi matang da khanagani haidi Kuki Organization amadi Ministry of Home Affairs MHA ka mifam pangthokadoriba si ahan bani adum oinamak mifam asi karamba pungfam amadi sabsaba mafam hojik fobagi oina leptre hainasu mahakna makhata na phungdokhi Kamjong District ki manung sana laiba Hongboi Village da u puthok pusin tawbada Assam Rifle na lambida toina ayet apan pibadagi khoi saunaraba tangkhul naga khunja singna Hongboi Village da laiba Assam Rifle ki temporary camp ama thugai kraba matung haukiba nomaizing numita Assam Rifle sing makoina leiramba temporary camp adu thadoktuna satkre hairi adum oinamak tangkul naga civil society Assam Rifle Kamjong District SP amadi Deputy Commissioner yauna punna faminaduna wari sanaraba matung yasinaba purakpadagi makhata na pamdaba thodok sing thokidre haina paw asina makhatari Mamang sahi ki December tang kungamapan Bangkok tagi pairakkiba South Korea gi Jeju flight 737-800 landing gear yadabadagi South Korea da plane asi kaikiba thokdokta Meeoi samaga humpu taraga mapan sikiba amadi crew member ani hinghauba adugi matangda thiba humbagi thabak sathabada plane asi kairamdai minute mari watlingaida flight data amadi cockpit ki voice record sing plane asigi black box da record toramdre hairi Pao sina makha taratuna hai black box da maruoiba data record tawba lab ki basagi matang dasu thiba humbagi thabak satharagani hainasu pao sina makha tari Mamang sahi ki data yenglaga location technology specialist Tom na puthorakpa data gi matung inna Malim gi khwaidi ki traffic sinba city tara khangatpada India ki city mari mathang manau naina yaurokle hairi Malim gi oina khwaidi ki sinba city Kaubru Range Liangmai Women Union na SP Rota lambi thingbagi khongjang sangsinduna lakhiba du Leimakong Area Protection Committee LAPC amadi Leimakong Area Chief Organization LACO na haijarakpagi matung inna Meeoi bagi